खुरुमजरी SKTV न्यूज़ येंबिरिबा पुम्नमकपु याइफबि तौरेमना तरामना ओपचरी अहानबदा मरुओइबा पाउ Imphal ista hojik mayumda hanjinriba IDP lising marirom lairi December fawda mayumda hanjinaba thabak paikhali haina Imphal DC Dr. Nevedita lairen lakpamna phongdorakli Jiribamge Jakurador mihata chenabani haiduna NIA na faraba Thanglelal marasi ki conspirator natte hi chalaiduna lejaba michamni haina cookie jo council na yaning daba phongdorakli Hauzik pau sandokna pizari Manipur gi irang asida mayum thadoktuna lanjana rakhiba imung sing chayesigi December tha phawada mayumda amuk hanjina balenga ki makhada thabak thoram sing paikhatli hana na mayumda hanjinduna laikhiba sing thadana Imphal district ki oina hauzik lanjana rakhiba miyoi lising mari rom lairi state asigi situation asi farabadi December tha phawada makhoisu mayumda hanjin hanba ngamgani khali haina Imphal district ki DC Dr. Nevedita lairen lakpam na phongdokre ngasi Imphal district ki hengang makhale kai da leiba hana ching da pangthokpa ek per ma ke naam creation of Miyawaki microforest haiba u chara sing thabagi thoramda wafamasi DC Dr. Nevedita lairen lakpam na phongdokhibani mahang na makha taraduna lanjen rakhiba kharadi mayumda hanjin khibasu lairamle permanent housing scheme gi makhada makhoigi yum sanabagi senthang pikre handaktasu Laikhong khungi khunja singi second phase ki sale thadokpa loikre athubada mayumda hanjil hannaba tawri dolai thabigi ikaugi su phase wise ta tawgani makhoigi yum sanaba first phase ki sale thadokpa loikre yum sing sanaba tawri loinana security gi preset structure ama sanaba honari masi loiraga security matik chana leiraga kanda khunja sing changnaba honari haina phongdokhi Came and outside really came da do the appointment register hana tawrami sidagi ko khara kakpa khotpa mayam settle tong ki ba khot ki ba yauraga hujik existing da appoina 4000 mu maya le hai tar by 3387 ni hujik ti ko ti personally natraga DC gi intentional kanoni harm tawge na khanbi gan this is an appeal for aesthetic haidi luna nana laisi district se ko semgachi for any project development se khoina lam leitragadi any development si yade ba adana state land sida mayam na sum enforce option garagadi ada development project ki porok ngai leite ba aduna lam leidaba khota ba leiba oiraga su lai hana dagi leira ko oiraga su survey de yahoda oiraga su chumna allotment ama tawina ba government da chumna application am thabiro allotment ama tawbiro then allotment tawrasi pata sarasi then aduga dumaina yum sase Mamang chayge November thada Jiribam district ki Jakuradhordagi angang ahum amadi nupi ahum punna miyoi taruk faduna pukhraba matung tamthina hatkibagi thogdok kamari leinana NIA na Thanglelal mar fakhibagi matangda Cookie Jo Council headquarter gi maikaidagi yaning daba phongdorakli council asige information and publicity secretary Ginja Volzong nang thabagi matangda charangna bathokpadagi parliament ki house anima ki mifam August Mari fawa yei thokre Manipur da president's rule sangdokna ba resolution Rajya Sabha da ngasi khanaba ngamkhidre ayuk pung 18 tarakpadagi hauna Lok Sabha amasung Rajya Sabha gi mifam haurakpada opposition gi maikaidagi Bihar da special intensive revision pangthokpagi matangda khananaba adjournment notice sing submit tawkhi maduda charangna bathokpadagi Lok Sabha ki speaker Om Birla na nungthilpung ani phabo mifam yaithokhi tungda mifam amuk haubaga adumak charangna bathokpadagi
Lower House asigi mifam August Mari fawa yaithoki Rajya Sabha dasu Deputy Chairman Harivans Narayan Singh na preside tawduna mifam horakpada opposition gi maikai special intensive revision gi matang da khananaba adjournment notice sing submit tawki adubu Deputy Chairman na notice sing adu decline tawki madudagi charang na bathoktuna numit yung ba fawa Rajya Sabha gi mifam yaithoki mifam amupangba horakpada so adumag charang na bathokpada Upper House asigi oin so August Mari fawa yaithoki Rajya Sabha da mifam ningthina chathaba yadabana Manipur da President rules makhatana thataruk amaga changdok na balawkiba statutory resolution adu ngasisu khananaba ngamkhide Lok Sabha gi oina July 13 da statutory resolution adu House na approve tawkhibani Manipur gi jagoi isa yauna tongan ba art makhal kaya bu takpi tambina ba lairiba Jawaharlal Nehru Manipur Dance Academy JNMDA gi director in charge ki phampuri ba Pukhrambam Vilasna Academy asida thabak tongna ba hotna bada aranba pambai kaya sizinaram bagi khudam changdam kaya fangle haina Manipur governor gi hana principal Private Secretary Oiramba Yumnam Ibomchana Maral Sirakli Mahangna tawkiba aranba kaya adugi matangda Sangit Natek Academy Delhi da kayara khana khangalabasu hojik phawba karigumba action amata lawdana leibana yaitong phamdong bada leiba miyoi kharana mahakpu saugatuna thamlabra haibagi chingnaba leire hairi Pukhrambam Vilasna aranba pambai kaya sizinarambagi wafam asi Manipur governor gi principal private secretary Oiramba Yumnam Ibomchana ngasi tongan ba mari leinaba che changsing Paumi Singhi mamangda praman oina puthokuna fongdokhibani Manipur Press Club ta pangthokpa pawgi mifam amada Ibomchana tongan ba mari leinaba che changsing de yumfam oiduna fongdorakpagi matung ina JN Manipur Dance Academy gi director in charge oiriba P Vilas ki mathakta wakat kaya lakpadagi Sangit Natek Academy New Delhi gi maikaidagi hokhiba chahi lisingani kuni thoida mahaki mathakta inquiry tongnaba matamdogi governor gi khuthangda khangalakpadagi Yumnam Ibomcha masamakna luchingduna inquiry tawbada P Vilas haidiba miyoi asi tongan ba date of birth ahum leiramki Badminton Association of India da register tawbada Mahaki pokpa chahi asi lising amaga chamapan humfudra oiramki English ingani tarahumdoi da semba Indian passport ana lising amaga chamapan humfudra manga oiramki ahum subasina English ingani kuni thoi da semba Indian passport da Pibilas pokpagi chahi asi lising amaga chamapan marfuni thoi oiramkibani hairi asigumba date of birth ahum leiba asina maram oiraga mapan leibakta chatkadaba culture trop amada Pibila saruk yaba yaroi haina Indian Council for Cultural Relation na mapan leibakta chatkadaba adu cancel tawrakhibani hainasu ICCR na tharakpa che changsing puthoktuna utki masigi sumathakta Manipur University of Culture da oza oiba Pibilas ki pokminaba manaw nupa gi pokpa chahina lising amaga chamapan marfu oiramki masina takpadi manaw nupa na mayambadagi chahi ani halli takpani masi karamna chatnaba yagadawribano haina wai Ibomchana makhataki 2013 da मान इंडियन पासपोर्ट में डॉलर इंडियन पासपोर्ट में मास 1975 में पास करी मर्दी मान 1999 मैट्रिक पास तो माना मैट्रिक तदी मान 1982 है अदु 2013 दा पासपोर्ट उम्म तम दा मान मैट्रिक की चाहिए तो हतरा 1975 हापगा पाला छी पासपोर्ट में अनदर पासपोर्ट हम जुमा डॉलर में 2022 मधुदना माना लेसे 131982 एनम पाला हाइबे तदी मा है नुपा जे चाहिए तारा का निथोइ दा ओम न कोई है सेम फैमिली दा Nakal amarom da Pibilas na JN Dance Academy da karamba matam da dancer oina changbage haibadu khangdok na ba RTI thabada madugi paukhum oina English singa maga chamapan marfuni thoida minor artist oina join tawki English singa ni manga da na contract basis da join tawki haina thamlakhi aduba appointment order PU haibada leite haina khumlakhi hairi masigi sumathakta Pibilas masamakna
Sahi tawduna ing lising amaga chamapan marfudra nipanda academy asida dancer oina joining report pisilamki haibagi praman phangba ngamki amaromda dancer oina changba matamda yamdrabada mahaigi thak asi class 12 oigadabani haibagi chatna kanglon leirabasu pebilasna metric pass tawba chahi asi lising amaga chamapan marfudra mapanda oiramkhiba asina karam tawna metric pass tawgadaba chahi ama watlingaida Dancer oina academy asida changlam libanu haibasti angakpa poi haina wai ibom chana phongdokhi asaba che chang kaya sizinabagi khudam changdamga loinana mari leinaba singda khanghanbadagi Ministry of Culture na Manipur da L Ganeshana Governor oiringaida P Belaski mathakta action lokhatnaba khanghalakhiba leikrabani adubo hauzik phawba karigumba thaba amata lokhataba asina P Belaspu saugatpa achawasang miyoi sing leirabra haibasi chingnaba leire haiki amaromda Manipur Governor ge Principal Private Secretary oiramba yumnam ibom chana miyoi ani thabak hapu haina P Belasta hairakhi haiba wafam adusu aranba yumfam yaudaba wafamni madugi khudam piyu haibada P Belasna karigumba paukhum amata pirakpa ngamkhidrabani asigumba miyoi asina lamdam asigi art and culture ga mari leinaba maruiba phamasi karamna paihan ga dauribano haina suwai ibom chana nungnangba phongdokhi magi joining report ani le joining report se amana 1998 amana 2005 masigi joining report se piu hai matamda RTI reply in the man not available haibu late ma lay available boy chi lay mane not available and hali ni mana soi torga masi sidal lay soi se ai marup yuji hingimni longjam joy chandra tamdu ki director joining report se 1998 se chumbra hai kan chumde kali ne chumma 2005 se join diya Kanada soyet papidana leirak manungda dukan hotel tawduna miyoi kayagi zibika oiriba sing lengak na eviction tawduna thugairamba loinana ahal singi pothafam club ki building thugairamba si thamoi sokna nungaite leirak khulakta leiba khudingmak takthokadoribra haina thawal athokpam khunawgi miyamna hanglakli thawal athokpam khunawda ngasi pangthokiba pawgi mifam amada senior citizen gi secretary longjam mohori senior citizen welfare association thawal gi joint secretary K Muhindro amadi mafam adugi miyoi Baharjit ahung sangbam ahumna phongdorakpada Senior Citizen Welfare Association thawal asi ahal singi yaifana bagidamakta ngairak awa pothana bagidamakta leibani adubu ngasi ikhang khangawdana di shigi team amana mahaki staff sing laklaga manungda leiba pochai sing hondok khalaga thugai bikre building asi okram landoni na khangabok asia ge MLA oiringaida maak na ngamba senfam khara haplaga saba hokhibani kumjali singani kunmari dasu asia sige MLA o Surya Kumar na local area development fund gi senfam khara kai thoklaga sakhibani building asi ga thangna na chahi tarage mathakta leiraklaba mahu department ki senthang makhada leiba public toilet amasu thugai biram lei makhata na hai athokpam khunau gi leirakta leiba club ki building asi senior citizen singi pothafam su oiriba Thobal district state pensioner unit ki office su oiribani loinana miyoi kaya dukan hotel tawduna jibika oizaribani haina phongdorakhi koina yam chamamnabase national highway ki da pakthokpa national highway da cover up tawudubudi takthokpire adu takthokpuni haina tajai adu leirak panung da sangaga leirak tapan dukan gumba macha macha phamjaba su loina takhai base sibu leirak khuding di tawbiribra afam gari makta leirak ta karimta leiba yada bira karamai tawno masi machu ai koi authority dai khangningi ngasi Imphal district ki hangang makhalai kai jalaiba hangang higher secondary school da school asige oja sing maire singapuna yauduna JRO2 Imphal district administration Imphal department of education as samagra shiksha Manipur amadi central forest division forest department kapunna senduna ek पेड़ माँ के नाम creation of Miyawaki microforest saiba thoram ama hangang hana chingda u chara kaya thaduna pangthokre ngasigi thoram aduda Imphal East district ki DC Dr Nevidita Lairen Lakpam Central Forest Division Mantri Pukri ki DFO Bikram Suresh Nade General Education Officer Zone 2 Imphal East
Sucheta Kumukcham, Hengang Higher Secondary School के Principal T.H. Ranjita, Headmaster Hengang Higher Secondary School Nongthomam Sudhir Chandra, Samagra Shiksha Manipur के Staff Singh Amadi, School असे के माहिरों शिंगने सरुक याकी. अखोइना इमागी मिंदा उमा थारदी इमा से देखो उन सीदना अदुना उनसे थारगा अखोइना नेग्लेक्ट तौबना तब उनसे थारगा चाहुलगा अदुमाइन तौबनी प्रोग्राम अमनी अदैदा हेंगाम हाई स्कूल ना असिदा अखोइना सिदैसा एवरी स्टूडेंट ना प्रोग्राम सिगी मतुंगिना ममाई मिंदा अमम उचरा थाबनी नंग युमदा थागेरा नंग नियरबाई फॉरेस्ट थागेरा अदुना हेंगाम हाई स्कूल ना सिना हम यावा कियेदना आइदि स्मॉल फॉरेस्ट अमा क्रिएट तौरपनी हाना रिजर्व लेरंबा सी ओइन को थुरब फॉरेस्ट रिजनरेट तौरपगी प्रोग्राम नि सिसे All Gas Care AGC Manipur State na LPG gas consumer singna chakthong gas asi matau karam na sizinnagadage khudong thegadabadagi matau karam na checksin thorang sing lokhat kadage haibagi matangda Imphal West District ke manung chanba yumnam huidro makhalai kai tera makhongda awareness kam training program pangthokre AGC Manipur State amasung thongkhong Lakshmi Bazar apunba maira pai biga khutchamnaraga yumnam huidro makhalai kai tera makhongda leiba huidrom Madhuchandra Mayumda Pangthokiba training program kam awareness ki thoram aduda AGC Manipur State ke manager S.S. Joy Prakash Maitena gas season abama de checks and thorang ki matangda practical ga loina na miyanda sugay na takhi gas asi maram dagi tholok pa yaba akoi gi object state ngarang nan thoki ba program asi atai Manipur gi lai ba yum thong puti ma sin su adom gi inda adom gi lai kai da adom gi khunda asi ba program se thoko yai ne lai ke adun yari ma kai di hari ba asi gi awareness agency all gas kyana all india gi mafam khakta na taduna all Manipur gi mafam khodi ma ta ji lisang chatna program pi ba chalai ba se mayam sing su charu yabiu loina na mayam sing gas asi dagi tholok pa yaba kodom ti ba sing su dagi ngak minasi kan minasi hai bawa famchi thamjage Malem gi oina honglakliba market ki chatnarol sida lamdam asigi fisalon sa tawriba singnasu yauksin bangamna bahotna famthoi masida mai pakna sarukya bangamna bagi damakta lengak nasu matam gi oina subsidy pi bana chingba thorang kaya ama leptana paikhatli haina Manipur lenga ke handloom and textile ge director elangum jitena phongdorakli wafama singasi handloom promotion council Manipur na chahi khudingi pangthokna lakpagum Kuntaruk suba oina pangthokiba State Handloom Day celebration gi thoramda phongdokhibani State Central Library Imphal gi conference hall da pangthokiba thoram aduda director Elangbam Jiten galoina na national awardee Mayang Lambam Radhamani amadi waiver service center Imphal gi senior officer Beauty Lily namaru oiba mithunglen sing oina saruk yakhibaga loina na Fisalonsa gi lamda saknai rabamiyoi humfutareta Handlooms Award 2025 su khutchinakhi Tibi ki hongai ba trend jida market competition ki level ma lakpa matam tadi akoi ki bisabi sing isi yaw bungam na ba ki level tadi sarkar na makoi da raw material subsidy ki piri isi aduna masida makoi ni hena pot saba ma changi market competition jida makoi yaw ba ma changi yaw dragadi national level competition and international level competition then global competition da tharuk ya ba ngam na ba ki level da sarkar na matam lebi khimita yingagadi lai policy matam change tawi adu bu thalon cha tori ba pai pun makoi jo achoba thawang lai habchi tibi ki Khunai asige sakyang mingsel oiriba nupi singna mitau tambatok lasi ipa ipuna thambiram libai khoigi fajaraba na chatnabi sing yokhatuna lamdam ase kanminasi haina ireipak ina chanura loina sinlon ichalgi president Tongbram Ibemchana phongdokhre Ichal linkhatkibagi kullak subama pokumon thoranga si Manipur Press Club ta pangthokre thoranga mari leinana Tongbram Ibemchana phongdokhibada mapalamgi chanabigi safu amadi mitau tambagi hainabina nupi oibi singi fije chakcha nat ki saktam lining laishonda marai chai tharakpa amasung ahongba kaya lakpa asidagi kalhongna ba pandamda look asi safonglakhibani thoramadu da ichal uripok branch ki president oirambi lekhidrabi lairenjam dhanapati ki photo da hailai katuna ikai khumna ba utkhibaga loinana look asigi
हानगी थौपुबसिंग थौरमदा सरुक याखिबा CSO सिंगी लुचिंगबसिंगदसु अचंबा खुदोल तमखी इरमदम सिगे लेजरम लिबा पा इपुसिना इमा इबेन अहलमंसिना पारी पूरी चथांग पुतांग नाइन लेगिबा तुकुलबा इनात की सक्तमबदो आइकोइना प्रिजर्व तौदिना अहोंगबा इनात आइबसी अहोंगबा नाइबा ओइरगसु आइकोइना लेजरिबा आइकोइगी असेंगबा मसक अदो आइकोइना योखच्चरकांदा आइकोइगी लेजबा असेंगबा पिजे चक्सा तसा युथ तना लोंचत अमदि थक्सी कासी नाइना आइकोइ कुदिमना अमुतंग सटलकांदा इरमदम मणिपुर इमाबु कन्ननबगी थौदांग अदो नंदम Sigi nupi kudimagta sarura singda salgi kulsuba mapok kumonga marilena punamakta nolungna haija bagaloina na sendok nasi haina punamakti mapamda rumja bagaloina haijari Handakta nauna Minister of Labor and Employment gi Deputy Director oina khalakhraba Thobal District ke Khangapok Khulakpam Klaikai Ningthauzam Azit Amadi Manipur Women Senior Assistant Course oina khalakhraba Alangwam Rashi Kumar Taram Okre Social Welfare Club Khangabok na sinduna ngarang pangthokhiba taram okpagi thoram adu da saruk yakhiba Khangabok AC gi MLA Okram Surja Kumar na lekai amada masak naiba miyoi kaya thoklakpa haibasi masagi hotna jamani haiki mai paklaba khudingmak na aigi service na aikhoigi khunai gi dama kari piba ngamgani haiba khanba tangai fade aigi service aduna aigi khunai gi amadi leibaki karigumba kharat tawramba tangai fade haiki ngasi naha mayam hogolaliba reception tabudaba ngasi lakadoriba naharol noi mayam na achouba mu kwera kanda imung manung gisu khangadawni but first priority da aina akoigi society sida kari pithok piba ngambani have paisa sen piba na taba nang service to na kari piba ngambani have se masina top priority da thamsi haidana ai inau sing icha sing hogolakniba mayam sing sida ai thamjage Hangduna Ladiba India ke Vice President Khanabagi Mikhal Lakliba September ki tang mapanda pangthoklagani haina ngase Election Commission of India na lauthokhrei ICI na khangalakpagi matung inna Mikhal asigi notification tha asigi tareta thoklagani Mikhal asigi damak nomination file tawbagi aroiba matamna tha asigi kunmathoi da oiduna mirep oigadaba singna hairiba numit asi fawada mirep je pisinba yagani aduga scrutiny na tha asigi kunithoi da pangthoklagani hairi mirep oigadaba singna masagi mirep je lokthokpa tha asigi kunmanga da matam pibaga loinana September gi mapan da Mikhal pangthoklaga numit adumakta da board masing thigani haina khangalakli Indiana Humfudra Mapan Suba Ningkha Tambagi Thoram Pangthoknaba Sem Sabaga Loinana Prime Minister Narendra Modi na tha sigi taramanga da piga dauriba mahaki warolda leibaga sigi miyamgi aningba amadi anoba wakhalon sing share tauraknaba miyamda appeal taurakli loinana aikhoina chahiye sigi ning tambagi numit lakpaga iroinana ai hangna India macha singda warol India macha singi warol tagani haibagi thazaba thamli haina Prime Minister na mahake social media X account ta phongdorakli chahiye ning tambagi pigadawriba warolda adomna karamba thimda natraga karamba anoba wakhalon sing mami tahaningbagi haiba adu chingnadana phongdoraknaba wafam phongdorakli Punjab ta pangthokhiba Junior Boys National Football Championship for Dr. V.C. Roy Trophy 2025-2026 Tier 1 da team champion oirakraba Manipur team ngasi Imphal gi Bir Tikendrajit International Airport ta miyamga loinana amfan harau taramna okre All India Football Federation AIFF na sinduna Punjab ke Amritsar da laiba GNDU Sports Complex amadi Saibjada Fateh Singh Football Stadium anida mamang thagi kundagi hogduna India ki tongan ba state gi lakpa team tara taruk na group mari da saruk yaraga chatharakhiba National Football Championship adugi final match ta Manipur na West Bengal bu yamna lakchana panjal ahum sinoda maithiba piramlaga champion trophy gi mapu oiba ngamlakhibani loinana chai kunmanga gi matungda amu khana iramda masigi puari ama semduna state asigi mingchat purakhibani Manipur gi mingchat purakraba sanaro MD official sing harau taramna okpagi thoramda amfagi General Secretary L Jyotirmoy Roina phongdokhibada All Manipur Football Association na yamna kupna khana nainaraba matung afaba sanaroi amadi official sing khangatuna
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯆꯍꯤ 15ꯒꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔꯅ ꯇꯤꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯉꯝꯂꯛꯈꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯥꯟꯅꯔꯣꯏ ꯈꯟꯕꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯈꯟꯗꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯝꯐꯥꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯐ-ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯍꯦꯟꯅ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯁꯤꯡ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ हंडक चैंपियन ओइबसे चही कुमागी मतुंगदा चैंपियन ओइबने डॉक्टर बिश्रोय ट्रॉफी से अहमदा 19 इयर्स ओइरमे अदे 17 माइनस सुम ऑल द फ्रॉम फेडरेशन के पॉलिसी प्रोग्राम की मतुंगिना चही से नोक्थरपने हंडक के नेशनल चैंपियनशिप सिदा कोई मणिपुर की टीम से यामना ऑर्गेनाइजिंग कांगू अमा कर्नाटका ना प्रोटेस्ट तौसनबा नियम चुमना तौबसुना तबदुदा एमआरआई तौबा एमआरआई दुदा अखोइना लांदबनिना अंडर 16 ओइरपदगी सानरगा दिल्ली सेमीफाइनल दा अखोइना काबनी चही चुपदे अखोइ दु बोन तौरी अदुबो कनागुंबा खरनेदि सुम यखाइ थिंगाइदने सुमलै मसी तौबिबगी महुत्ता अम्फारोंदा चंगलगा करीने फगदगे अदु फगदगे हाइबा मतुमदु यावरे हाइना हाइजनिंगे मणिपुर टीम के हेड कोच ओइना लुचिंखिबा कोंजंगमम डोनाल्डना एसकेटीवी न्यूज ता अखनना फोंदोरखिबदा लमदम असिदगी हौखिबा मसक नाइबा सानरोय कया अमना लेबाक असिगे अचौबा फुटबॉल टूर्नामेंट ISL ILEC अमदी सर्विसेस की टीम दा मणिपुर की सानरोयसिंग अयाम्बना सरुक यादुना स्टेट असिगे मिंगचट लेपतना पुदुना लागली ग्रास रूट लेवल दगी हौना चही 10 दगी 19 मखादा लैरिबा सानरोयसिंग असिदा मिटिंग थमलगा हौजिक लैरिबा थाक असिदगी हेना अफबा सानरोय पुथोकपा ngamnaba hotnabada एसोसिएशन कोच गार्जियन सिंग अमता ओइना चंगसिन मिनबगी तंगाई फदबा लई हाइना फोंदोखी हंतक की ओइना आई हौबदगी दुम प्रिपरेशन तौजबदगी हंतक ती आई अदुम आईगी लेजरीबा टेक्निकल टीम अमसो अदगी ऑल मणिपुर एसोसिएशन की अहन मनसिंग आइंगोंदा थाजबा पीबीबदुई मतुंग प्रिपरेशन दगी दुम आई अदुम याम थाजना आई मणिपुर की खोंग थांगदोकी दुना आई प्लेयर सिंगना होनरपा अदगी आइना तौबा प्लान सिंगदो डिलीवर तौबा ngमकपदुना आई अदुम विनर ओइबा ngमनीदि थाजकी ओइसु ओइरे अदुगा अखोइना थेंगनरपदा ह्यूमिड याम वांगबा अदगी चाबा थकपदा खतंग ओनबगी अदगी रिकवरीज फंगदबा मैचेस मरत वन डे खक रिकवरी फंगगी अगांग सिंगदा खतंग रिकवरी फंगबा वाटपे खतंग अवाबा थेंगनबा अदु नतना अतोपा कसु थोइदोकपदी यावखिदे नुंगाइतबा ngasi state asida oikhiba yinga sagi pau amuk bizari ICAR regional center lamphel patagi phangba report ki matung inangasi state asida khwaidagi sabagi chang celsius degree 18.3 ne aduga khwaidagi ingbagi changna celsius degree 12 oikhi nuksite awising manilgi changna ayukta chada marfudrani thoi amasung numidang wairamdana chada 34 oikhi aduga nong chubagi changna millimeter 3.3 oikhi Haroibada maroiba pausing amuka hana pizari. Jiribam ke Jakurador mihata chenabani haiduna NIA na faraba thangyal mar asiki conspirator natte hi chalaiduna leijaba micham ni haina kuki jo council na yaning da bafong dorakli. Amasung Hangduna Ladiba India ki Vice President Khanabagi Mikhal Lakliba September 8 da pangthoklagani Mikhal ki notification August 3 ta thoklagani haina Election Commission of India na lauthokre Matasida bulletin asiloisinjare Manipur miyangi punsida khwaidagi hena maroiba state asigi leba asigi amadi malemgi I pausing gi damak SKTV news pumiteng taduna lebiu loislakbada pungnam kumukahna khurumjari